ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯉꯁꯤꯗ ꯁꯥꯟꯅꯕ ꯋꯥꯔꯤ ꯑꯣꯏꯕꯅ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯗꯨꯅ ꯁꯦꯌꯔ ꯇꯧꯅꯩ꯫ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯌꯥꯎꯅꯔꯛꯄ ꯃꯇꯥꯡꯗ ꯑꯃꯅ ꯑꯃꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯗꯨꯅ ꯇꯧꯅꯩ꯫ ꯁꯦꯂꯦꯅꯥꯒꯤꯅꯗꯤ ꯑꯌꯥꯝꯕꯅ ꯑꯣꯏ ꯋꯥꯔꯤꯗꯨꯗ ꯅꯨꯡꯉꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯇꯕꯁꯨ꯫ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯄ ꯌꯥꯔꯔꯣꯏꯗꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯁꯦꯂꯦꯅꯥꯒꯤ ꯃꯐꯝꯗ ꯃꯤꯅꯔꯚꯥꯁꯨ ꯑꯃꯅꯤ꯫ ꯊꯥ ꯈꯔꯁꯤꯗ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯃꯥꯌꯣꯛꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯤꯅꯔꯚꯥꯗ ꯂꯤꯊꯣꯛꯈꯤꯕꯗꯨꯅ ꯃꯁꯥꯗ ꯏꯌꯥꯡ ꯌꯥꯡꯊꯣꯛꯄꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯃꯤꯅꯔꯚꯥꯗꯤ ꯁꯥꯎꯗꯨꯅ ꯋꯥꯍꯩ ꯀꯌꯥꯁꯨ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯃꯔꯛꯇꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯅ ꯍꯥꯏꯕꯁꯤ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ, ꯁꯦꯂꯦꯅꯥꯅ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯁꯨꯛꯇꯧ ꯇꯧꯔꯛꯂꯔꯣꯏ, ꯃꯔꯤ ꯇꯠꯅꯔꯗꯕꯅꯤ ꯈꯪꯉꯨ, ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅꯤ ꯃꯤꯅꯔꯚꯥ ꯃꯥꯅ ꯍꯥꯏꯔꯤꯕ꯫ ꯏꯁꯨꯛ ꯁꯨꯛꯂꯒ ꯃꯆꯤꯟ ꯄꯣꯝꯊꯣꯛꯇꯨꯅ ꯇꯧꯔꯝꯒꯗꯧꯕ ꯃꯤꯅꯔꯚꯥꯒꯤ ꯁꯛꯇꯝꯗꯨ ꯃꯤꯠꯃꯥꯡꯗꯨꯗ ꯈꯪꯎ ꯍꯦꯛ ꯎꯔꯛꯏ꯫ ꯈꯟꯊꯗꯅ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯄꯗꯨꯗꯗꯤ ꯃꯤꯅꯔꯚꯥꯁꯨ ꯂꯥꯎꯁꯤꯜꯂꯦ꯫ ꯇꯥꯏꯃꯤꯡꯁꯤꯗ ꯅꯌꯥ ꯍꯤꯒꯠꯇꯅ ꯇꯧꯔꯤꯗꯣ ꯀꯩ ꯆꯥꯅꯔꯤꯒꯦ? ꯋꯥꯔꯤꯁꯤꯒꯤ ꯀꯔꯝꯕ ꯖꯒꯥꯗꯅꯣ ꯅꯪꯅ ꯅꯣꯛꯇꯅꯒ ꯇꯧꯔꯤꯗꯣ? ꯅꯪꯒꯤꯗꯣ ꯑꯩ ꯈꯪꯉꯤ, ꯉꯁꯥꯏꯈꯩ ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯅꯪ ꯀꯩꯁꯨ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯇꯥꯔꯝꯃꯣꯏꯕ ꯈꯪꯉꯤ꯫ ꯇꯥꯗ ꯌꯥꯗꯕꯒꯤ ꯐꯣꯟꯗꯣ ꯀꯗꯥꯏꯗꯅꯣ ꯅꯥꯀꯟꯗ ꯊꯝꯂꯒ ꯂꯥꯎꯠ ꯊꯥꯔꯒ ꯇꯥꯔꯤ ꯑꯣꯏꯔꯤꯅꯦꯕ꯫ ꯑꯁ ꯃꯤꯅꯔꯚꯥ ꯅꯨꯡꯁꯤꯕꯤ, ꯅꯣꯛꯄꯁꯨ ꯌꯥꯗ꯭ꯔꯕ ꯃꯤ ꯅꯪꯅ ꯇꯩꯁꯤꯕꯣ? ꯅꯣꯛꯇ꯭ꯔꯒꯅ ꯅꯣꯛꯇꯦ ꯍꯥꯏꯕ, ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯒꯅ ꯑꯃꯨꯛ ꯅꯁꯥ ꯅꯊꯟꯗ ꯌꯥꯝ ꯍꯟꯊꯅ ꯈꯟꯖꯩ, ꯅꯨꯄꯤ ꯊꯣꯛꯇꯦꯅ ꯑꯃꯨꯛ ꯉꯥꯡꯕꯤꯕ ꯅꯪꯅ ꯇꯧꯔꯤꯁꯦ꯫ ꯃꯤꯅꯔꯚꯥ, ꯅꯪꯁꯦ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟꯒ ꯑꯣꯏꯔꯝꯂꯗꯤ ꯈꯝꯕꯟꯕ ꯑꯣꯏꯅꯕꯗꯤꯅꯦ ꯍꯥꯏꯐꯦꯠ ꯀꯟꯗꯧꯔꯤꯕ ꯖꯥꯠꯅꯤ꯫ ꯁꯦꯂꯦꯅꯥꯒꯤ ꯋꯥꯗꯨꯗ ꯃꯤꯅꯔꯚꯥꯁꯨ ꯅꯣꯛꯏ꯫ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯤꯅꯔꯚꯥꯁꯤ ꯁꯦꯂꯦꯅꯥꯒꯤ ꯃꯁꯛ ꯎꯗ꯭ꯔꯗꯤ ꯂꯩꯉꯝꯗꯕꯤ ꯑꯃ ꯇꯧꯕꯒꯤ ꯃꯇꯧꯁꯤ ꯍꯦꯛ ꯍꯦꯛ ꯎꯕ ꯐꯪꯏ꯫ ꯃꯄꯥꯅ ꯅꯠꯇ꯭ꯔꯒ ꯃꯃꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯤꯔꯛꯂꯁꯨ ꯁꯦꯂꯦꯅꯥꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯅꯤ, ꯃꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯣꯏꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯇꯧꯔꯛꯏ꯫ ꯁ꯭ꯀꯨꯜ ꯆꯠꯄꯗꯒ ꯂꯝꯕꯤꯗ ꯅꯨꯄꯥꯅ ꯂꯛꯅꯔꯛꯂꯁꯨ ꯃꯤꯅꯔꯚꯥꯅ ꯂꯝꯕꯤꯗ ꯇꯥꯔꯝꯕ ꯄꯣꯠ ꯑꯃꯅ ꯍꯦꯛꯇ ꯊꯣꯝꯗꯨꯅ ꯇꯥꯟꯕꯤꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯣꯏ ꯑꯉꯥꯡ ꯃꯁꯦꯜ ꯂꯝꯄꯥꯛꯇꯒ ꯁꯥꯟꯅꯔꯛꯄꯗ ꯑꯉꯥꯡ ꯈꯔꯅ ꯑꯁꯨꯝ ꯍꯦꯛ ꯍꯦꯛ ꯂꯛꯅꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯁꯦꯂꯦꯅꯥ, ꯅꯪꯗꯤ ꯅꯄꯥ ꯌꯨ ꯊꯛꯄꯒꯤ ꯃꯆꯥꯅꯤ, ꯑꯗꯨꯒ ꯅꯣꯏ ꯅꯄꯥꯁꯨ ꯔꯤꯛꯁꯣ ꯊꯧꯏ꯫ ꯌꯨ ꯊꯛꯄꯒꯤ ꯃꯆꯥꯅꯕꯨ ꯃꯅꯝ ꯅꯝꯊꯤꯔꯝꯅꯤ, ꯑꯩꯈꯣꯏ ꯅꯪꯒ ꯄꯨꯟꯕ ꯇꯜꯂꯤ꯫ ꯅꯌꯨꯝꯗ ꯇꯨꯃꯤꯟꯅ ꯅꯊꯟꯗ ꯑꯗꯨꯝ ꯁꯥꯟꯅꯧ꯫ ꯃꯤꯅꯔꯚꯥ, ꯅꯪꯁꯨ ꯁꯦꯂꯦꯅꯥꯒ ꯄꯨꯟꯕꯗꯣ ꯇꯟꯗꯕ꯭ꯔꯣ? ꯂꯩꯅꯥ ꯂꯧꯅꯔꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯎꯁꯤꯠꯇꯕꯣꯏ ꯀꯔꯦꯝꯅꯕꯣꯏ ꯂꯛꯅꯔꯛꯇꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗ ꯃꯤꯅꯔꯚꯥꯅ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦꯛꯇ ꯈꯠꯅꯔꯛꯄꯤꯅꯤ꯫ ꯁꯦꯂꯦꯅꯥꯗ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯑꯗꯨꯝꯅ ꯍꯟꯊꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯡꯕꯁꯤ ꯃꯤꯅꯔꯚꯥ ꯇꯁꯦꯡꯅ ꯌꯥꯅꯤꯡꯗꯦ, ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ, ꯍꯩꯅꯗꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯁꯦꯂꯦꯅꯥꯒꯤꯅꯦꯕꯨ ꯍꯥꯏꯈ꯭ꯔꯗꯤ ꯂꯥꯟ ꯂꯥꯛꯂꯁꯨ ꯃꯥꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤ, ꯊꯋꯥꯏ ꯍꯥꯟꯅ ꯊꯥꯒꯦ ꯍꯥꯏꯕ ꯉꯝꯕꯒꯤ ꯋꯥꯈꯜ ꯊꯧꯅꯥ ꯌꯥꯎꯔꯤ꯫ ꯁꯦꯂꯦꯅꯥꯒꯤꯅꯦꯕꯨ ꯍꯥꯏꯈ꯭ꯔꯗꯤ ꯂꯥꯛꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯂꯥꯛꯄꯗ ꯑꯀꯤꯕ ꯂꯩꯇꯅ ꯊꯧꯅꯥ ꯐꯅ ꯂꯥꯟ ꯊꯦꯡꯅꯕ ꯉꯝꯒꯗꯕ ꯅꯨꯄꯤꯅꯤ꯫ ꯃꯗꯨꯃꯛꯅꯁꯨ ꯁꯦꯂꯦꯅꯥ ꯃꯃꯥꯡꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤꯕ ꯇꯤꯡꯈꯪꯅ ꯁꯝꯕꯜ ꯑꯣꯏꯅ ꯈꯥꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯂꯝꯕꯤꯗꯨꯗꯒꯤ ꯃꯤꯅꯔꯚꯥꯅ ꯆꯤꯡꯗꯨꯅ ꯄꯨꯈꯠꯄꯤꯔꯛꯄꯅꯤ ꯍꯥꯏꯕꯁꯨ ꯌꯥꯔꯤ꯫ ꯇꯁꯦꯡꯅ ꯉꯁꯤ ꯁꯦꯂꯦꯅꯥꯅ ꯂꯥꯏꯔꯤꯛꯀꯤ ꯃꯉꯥꯜ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯦꯂꯦꯅꯥꯒꯤ ꯃꯄꯨ ꯑꯃꯗꯤ ꯃꯤꯅꯔꯚꯥꯒꯒꯤ ꯃꯇꯦꯡꯅ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯕ ꯉꯝꯂꯤꯕꯅꯤ꯫ ꯐꯅ ꯅꯨꯡꯉꯥꯏꯇꯕ, ꯐꯅ ꯑꯋꯥꯕ ꯂꯩꯔꯁꯨ ꯁꯦꯂꯦꯅꯥ ꯃꯤꯅꯔꯚꯥꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯇꯝꯊꯣꯛꯇꯨꯅ ꯋꯥꯈꯜ ꯄꯣꯊꯥꯍꯜꯂꯤꯕꯁꯤ ꯃꯤꯅꯔꯚꯥꯗ ꯈꯛꯇ ꯑꯣꯏꯍꯜꯂꯛꯏ꯫ ꯍꯧꯖꯤꯛꯅ ꯀꯅꯥꯗ ꯗꯤꯛꯁꯟꯗ ꯑꯣꯏꯔꯕ꯭ꯔꯥ? ꯑꯣꯏꯔꯦ ꯍꯥꯏꯔꯕꯁꯨ ꯗꯤꯛꯁꯟꯗ ꯂꯤꯗꯨꯅ ꯇꯝꯊꯣꯛꯄ ꯋꯥꯔꯤꯗꯨꯒ ꯃꯤꯅꯔꯚꯥꯒꯤ ꯃꯐꯝꯗ ꯂꯤꯊꯣꯛꯄꯒ ꯑꯅꯤꯁꯤꯒꯤ ꯃꯈꯜ ꯃꯥꯟꯅꯗꯦ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯃꯈꯜꯅꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯒꯨꯗ ꯅꯥꯏꯠ ꯋꯤꯁ ꯄꯤꯅꯗꯨꯅ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯋꯥꯔꯤꯅ ꯉꯝꯂꯤꯉꯩ ꯀꯌꯥꯝ ꯀꯨꯏꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ 10 ꯇꯥꯒꯗꯧꯒꯤ ꯃꯤꯅꯠ 5 ꯋꯥꯠꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯇꯁꯦꯡꯅ ꯁꯦꯂꯦꯅꯥ ꯃꯤꯅꯔꯚꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨꯅ ꯃꯕꯨꯡ ꯁꯥꯊꯤꯕ ꯂꯩ ꯍꯥꯏꯕꯁꯨ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦ꯫ ꯃꯌꯨꯝꯗ ꯃꯕꯨꯡꯒꯤ ꯃꯔꯨꯞꯈꯩ ꯂꯥꯛꯏ ꯍꯥꯏꯕꯁꯨ ꯚꯥꯞ ꯑꯣꯏꯁꯤꯜꯂꯨꯗ꯭ꯔꯕꯅꯤ꯫ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯆꯥꯛ ꯇꯣꯛꯅꯕꯒꯤ ꯍꯦꯟꯔꯤꯅ ꯀꯤꯆꯟ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯦꯂꯦꯅꯥ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯗꯥ ꯍꯦꯟ, ꯑꯩ ꯂꯣꯏꯁꯤꯜꯍꯧꯔꯒꯦ꯫ ꯑꯩꯗꯣ
ꯅꯣꯏ ꯆꯥꯛ ꯆꯥꯕꯒ ꯈꯪꯍꯧꯗ꯭ꯔꯤ ꯂꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯧꯔꯣ ꯌꯥꯗ꯭ꯔꯣ ꯁꯤ ꯑꯩ ꯇꯧꯔꯒꯦ ꯊꯅꯝꯃꯣ ꯑꯗꯨꯗ ꯄꯥꯏꯔꯨꯔꯅꯨ ꯑꯗꯨꯒꯗꯣ ꯌꯥꯔꯗ꯭ꯔꯅꯦ ꯅꯪꯕꯣ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯏꯁꯤꯡ ꯑꯌꯤꯡꯕꯁꯦ ꯑꯃꯨꯛ ꯄꯥꯏꯔꯗꯤ ꯅꯁꯥꯗꯨ ꯏꯪꯂꯗꯤ ꯅꯥꯗꯅ ꯍꯌꯦꯡ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯄꯒ ꯑꯃꯨꯛ ꯉꯝꯈꯤꯔꯣꯏꯀꯣ ꯑꯩ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯒꯦ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯌꯥꯝꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯑꯩ ꯇꯧꯔꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯂꯣꯏꯔꯒꯨꯝꯕꯅꯤ ꯅꯪꯒꯤ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯔꯝꯃꯔꯣꯏꯅꯦ ꯀꯔꯝ ꯀꯥꯟꯗ ꯍꯧꯅꯤ ꯍꯥꯏꯒꯦ ꯅꯣꯇꯤꯁꯀ ꯊꯣꯛꯂꯕ꯭ꯔꯣ ꯍꯣꯏ ꯊꯣꯛꯏ ꯀꯨꯏꯗ꯭ꯔꯤ ꯑꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦꯕ ꯊꯕꯛꯇꯣ ꯇꯥꯇꯣꯅ ꯍꯣꯔꯦꯟꯃꯨꯛ ꯉꯥꯡꯅꯤꯌꯦꯕ ꯃꯇꯦꯡ ꯄꯥꯡꯕꯤꯗꯦꯅ ꯁꯦꯂꯦꯅꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯃꯤ ꯍꯦꯅꯔꯤ ꯋꯥꯔꯤꯗꯨꯒꯤ ꯃꯈꯥ ꯇꯥꯕꯒꯨꯝ ꯍꯥꯏꯔꯛꯏ ꯊꯣꯝꯕꯤ ꯅꯣꯏ ꯇꯥꯇꯣꯟꯁꯤꯕꯨ ꯇꯁꯦꯡꯅ ꯀꯤꯕ꯭ꯔꯣ ꯁꯦꯂꯦꯅꯥ ꯈꯨꯝꯗꯕꯤ ꯍꯦꯅꯔꯤꯗ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩ ꯏꯆꯦ ꯑꯩꯉꯣꯟꯗ ꯌꯦꯡꯉꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯊꯣꯝꯕꯤ ꯅꯪꯕꯣ ꯋꯥ ꯍꯪꯕꯗꯤ ꯈꯨꯝꯗꯦ ꯇꯣꯝꯕꯤ ꯅꯪꯁꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ ꯈꯪꯗꯦ ꯑꯦ ꯀꯩꯅꯣ ꯈꯪꯗꯦꯕꯣ ꯀꯤꯔꯗꯤ ꯀꯤꯗ꯭ꯔꯒꯅ ꯀꯤꯗꯦ ꯍꯥꯏꯔꯒ ꯂꯣꯏꯔ ꯋꯥꯗꯨꯗ ꯑꯃꯨꯛ ꯈꯪꯗꯦ ꯊꯣꯝꯕꯤ ꯅꯪꯒꯤꯗꯣ ꯃꯅꯨꯡꯗ ꯀꯩꯅꯣꯝ ꯈꯜꯂꯒ ꯍꯥꯏꯔꯛꯄ ꯃꯥꯜꯂꯤꯗ ꯀꯤꯗꯦꯁꯨ ꯍꯥꯏꯅꯤꯡꯗꯦ ꯀꯤꯁꯨ ꯍꯥꯏꯅꯤꯡꯗꯦ ꯈꯪꯗꯦ ꯑꯩ ꯇꯣꯝꯕꯤ ꯏꯕꯦꯝꯃ ꯅꯪꯁꯤ ꯂꯩꯁꯥꯕꯤꯗꯤ ꯐꯥꯔꯤꯕꯣ ꯀꯔꯤꯅꯣ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯚꯥꯞꯅ ꯂꯥꯝꯁꯤꯟꯗꯨꯅ ꯈꯪꯗꯣꯛꯀꯦ ꯇꯧꯕꯁꯤ ꯏꯉꯝ ꯉꯝꯗꯦꯅꯦ ꯃꯤꯅ ꯋꯥ ꯍꯥꯏꯔꯛꯄꯒ ꯒ꯭ꯌꯥꯟ ꯇꯥꯏꯔ ꯇꯥꯗ꯭ꯔꯤꯔꯥ ꯃꯔꯛ ꯁꯔꯛ ꯑꯃ ꯏꯎ ꯎꯔꯤ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯂꯩꯁꯥꯕꯤꯒ ꯃꯥꯟꯖꯗꯦꯀꯣ ꯀꯩꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯥꯒꯗꯤ ꯀꯣꯏꯕ꯭ꯔꯣ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄ ꯅꯨꯄꯥꯅ ꯃꯁꯤꯡ ꯀꯌꯥꯝ ꯁꯨꯔꯕ ꯌꯥꯔꯛꯄꯅ ꯀꯌꯥ ꯌꯥꯕꯤꯔꯛꯇꯕꯅ ꯀꯌా ꯑꯩꯕꯨꯔꯣ ꯍꯣꯏꯅꯦ ꯅꯪꯕꯨꯅꯤꯅꯦ ꯍꯧꯖꯤꯛꯄꯨ ꯅꯪꯒꯩꯒ ꯅꯠꯇꯅ ꯀꯅꯥ ꯂꯩꯗꯅ ꯑꯃꯨꯛ ꯀꯅꯥꯗ ꯍꯥꯏꯗꯧꯔꯤꯕꯅꯣ ꯑꯁ ꯀꯥꯏꯗꯦ ꯅꯨꯄꯥꯅꯨꯗ ꯅꯨꯄꯥ ꯀꯣꯏꯕ ꯀꯥꯏꯅ ꯕꯤꯠ ꯂꯩꯇꯕ ꯋꯥ ꯍꯥꯏꯖꯤꯟꯅꯔꯦ ꯅꯍꯥꯟꯗꯤ ꯅꯨꯄꯥ ꯑꯃꯒ ꯎꯅꯍꯧꯋꯦꯅ ꯅꯕꯨꯡ ꯕꯤꯂꯦꯟꯁꯤꯅ ꯎꯍꯧꯋꯦ ꯍꯥꯏꯗꯅ ꯉꯥꯡꯗꯅ ꯇꯧꯔꯤꯗꯨꯅ ꯀꯔꯤ ꯑꯗꯨꯅ ꯀꯩꯅꯣꯕ ꯇꯣꯝꯕꯤ ꯃꯤ ꯑꯗꯨꯗꯤ ꯏꯃꯥꯟꯅꯕꯅꯤ ꯃꯥꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯆꯠꯂꯨꯁꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯗꯨꯗ ꯇꯥꯇꯣꯅ ꯍꯦꯛꯇ ꯂꯥꯟꯅ ꯎꯔꯒ ꯉꯥꯡꯉꯤꯅꯤ ꯑꯗꯨꯒ ꯑꯩ ꯅꯨꯄꯥꯗꯨꯒ ꯍꯥꯟꯅ ꯈꯪꯅꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯊꯣꯛꯂꯛꯄꯗ ꯈꯪꯅꯔꯛꯄꯅꯤ ꯋꯥꯔꯤꯁꯨ ꯃꯥꯅ ꯍꯥꯟꯅ ꯁꯥꯔꯛꯄꯅꯤ ꯑꯩꯅꯒ ꯅꯠꯇꯦꯀꯣ ꯎꯕꯁꯨ ꯃꯥꯅ ꯍꯥꯟꯅꯅꯤ ꯆꯝꯅ ꯇꯤꯟꯅꯕꯅꯤ ꯅꯣꯏꯅ ꯂꯥꯟꯅ ꯎꯖꯔꯒ ꯋꯥꯔꯤꯁꯨ ꯃꯥꯅ ꯍꯥꯟꯅ ꯍꯧꯔꯛꯄꯅꯤ ꯍꯥꯏꯕ ꯎꯕꯁꯨ ꯃꯥꯅ ꯍꯥꯟꯅ ꯍꯩꯁ ꯑꯗꯨꯗꯤ ꯋꯥꯔꯤꯁꯤꯗ ꯅꯪꯅꯔ ꯃꯥꯅꯔ ꯊꯃꯣꯏꯗ ꯀꯩꯅꯣꯝ ꯈꯟꯕ ꯑꯃꯗꯤ ꯌꯥꯎꯅꯔꯦ ꯈꯪꯉꯤ ꯅꯨꯄꯥꯗꯨꯅ ꯃꯥꯜꯂꯤ ꯇꯣꯝꯕꯤ ꯅꯨꯄꯥꯗꯨꯅ ꯅꯪ ꯈꯟꯖꯕ ꯃꯥꯜꯂꯤꯀꯣ ꯑꯩꯗꯤ ꯆꯤꯡꯅꯩ ꯈꯔ ꯂꯩꯔꯒ ꯅꯨꯡꯁꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯗꯧꯅꯤ ꯅꯨꯄꯥ ꯑꯃꯅ ꯍꯦꯛꯇ ꯅꯨꯄꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯗꯕꯅꯤ ꯃꯔꯝ ꯑꯃꯃꯝꯗꯤ ꯂꯣꯏꯅ ꯂꯩꯅꯕꯅꯤꯀꯣ ꯑꯁ ꯑꯝꯇ ꯌꯥꯔꯦ ꯂꯦꯞꯄꯣ ꯑꯗꯨꯋꯥꯏꯗ ꯑꯩꯅ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯋꯥꯔꯦ ꯇꯥꯇꯣꯅ ꯇꯥꯈ꯭ꯔꯒ ꯑꯃꯨꯛ ꯏꯔꯥꯡ ꯇꯧꯋꯦꯅ ꯈꯇꯪ ꯊꯥꯗꯔꯛꯄ ꯁꯣꯏꯔꯔꯣꯏ ꯍꯦꯅꯔꯤꯗꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅ ꯁꯦꯂꯦꯅꯥꯕꯨ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯅꯨꯡꯉꯥꯏꯔꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯍꯤꯒꯠꯇꯨꯅ ꯇꯥꯔꯒ ꯀꯩꯗꯧꯋꯦꯒꯦ ꯑꯩ ꯉꯥꯡꯅꯒꯦꯅꯤ ꯃꯥꯅ ꯍꯦꯛꯇ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯃꯆꯟꯅꯨꯄꯤ ꯂꯩꯁꯥꯕꯤ ꯐꯥꯔꯒ ꯅꯨꯄꯥ ꯀꯣꯏꯍꯟꯗꯕꯤꯗꯣ ꯐꯥꯖꯤꯜꯂꯒ ꯂꯩꯒꯤꯗꯤ ꯀꯗꯥꯏ ꯌꯥꯔꯅꯤꯒꯦ ꯃꯥꯅ ꯃꯌꯥꯝ ꯀꯣꯏꯔꯒ ꯅꯪꯗꯤ ꯀꯩꯒꯤ ꯌꯥꯔꯣꯏ ꯇꯣꯝꯕꯤ ꯀꯣꯏ ꯑꯃꯒ ꯅꯠꯇꯦ ꯑꯅꯤꯗꯨꯝ ꯀꯣꯏ ꯑꯩ ꯂꯩꯔꯤꯅꯦ ꯀꯩꯝ ꯈꯟ ꯑꯩ ꯉꯥꯡꯅꯒꯦꯕ ꯑꯁ ꯅꯪ ꯑꯩ ꯋꯥꯊꯤ ꯆꯥꯅꯕ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯌꯦ ꯊꯕꯛꯇꯣ ꯌꯥꯎꯕꯤꯒꯦ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦꯅ ꯂꯥꯛꯄꯅꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯊꯟꯇ ꯇꯧꯔꯒ ꯉꯥꯡꯍꯧꯔꯣ ꯍꯧꯖꯤꯛ ꯍꯥꯏꯔꯒ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯧꯔꯛꯑꯅꯨꯀꯣ ꯑꯩ ꯌꯥꯎꯕꯤꯔꯣꯏ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯗꯣ ꯍꯦꯅꯔꯤ ꯑꯣꯏꯕꯒꯤꯁꯨ ꯁꯦꯂꯦꯅꯥ ꯀꯣꯏꯗꯅ ꯋꯥ ꯉꯥꯡꯖꯔꯤꯕꯅꯤ ꯑꯍꯦꯟꯕ ꯑꯣꯏꯔꯝꯂꯕ ꯃꯥ ꯉꯥꯡꯕꯗꯤ ꯊꯝꯈꯣ ꯃꯥꯏ ꯐꯥꯎ ꯅꯣꯟꯈꯠꯇꯨꯅ ꯆꯨꯝꯅ ꯂꯦꯞꯄ ꯐꯥꯎ ꯉꯝꯗꯦ ꯃꯗꯨꯃꯛꯅ ꯑꯍꯦꯟꯕꯅ ꯁꯦꯂꯦꯅꯥꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯗꯦ ꯇꯥꯊꯤꯅ ꯇꯧꯕꯤ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯍꯦꯅꯔꯤꯅ ꯁꯦꯂꯦꯅꯥꯗ ꯂꯣꯏꯅꯕꯤꯕꯒꯤ ꯃꯑꯣꯡꯒ ꯑꯍꯦꯟꯕꯒꯤꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦ ꯁꯦꯂꯦꯅꯥꯅ ꯈꯪꯗꯕ ꯍꯩꯇꯕ ꯑꯃ ꯂꯩꯔꯁꯨ ꯑꯍꯦꯟꯕꯅ ꯇꯥꯛꯄꯤꯕꯒꯤ ꯃꯍꯨꯠ ꯆꯩꯔꯛꯄꯁꯤꯅ ꯍꯥꯟꯅ ꯃꯥꯡ ꯍꯦꯛꯇ ꯊꯥꯏ ꯍꯦꯅꯔꯤꯅ ꯑꯗꯨꯝꯅ ꯅꯠꯇꯦ ꯇꯞꯅ ꯐꯖꯅ ꯈꯪꯅꯕ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯂꯣꯏꯅꯕꯤ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯔꯤꯕ ꯃꯈꯩ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯗꯨꯅ ꯂꯣꯏꯅꯕꯤꯕꯅꯤ ꯃꯗꯨꯅꯁꯨ ꯁꯦꯂꯦꯅꯥꯅ ꯑꯍꯦꯟꯕꯕꯨ ꯌꯥꯔꯤꯕꯅꯤ ꯐ꯭ꯔꯤ ꯑꯣꯏꯅ ꯑꯍꯦꯟꯕꯗ ꯋꯥꯔꯤ ꯁꯥꯕ ꯉꯝꯖꯔꯤꯕꯅꯤ ꯑꯗꯨꯝꯅ ꯉꯥꯡꯅꯔꯤꯀꯥꯟꯗꯨꯗ ꯀꯣꯜ ꯂꯥꯛꯄꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯨ ꯇꯥꯕꯗ ꯐꯣꯟꯗꯨꯗ ꯌꯦꯡꯉꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯔꯛꯂꯤꯕ ꯃꯤꯡꯗꯨ ꯎꯕꯗ ꯀꯣꯜꯗꯨ ꯄꯥꯏꯗꯕꯤ ꯁꯨꯛꯇꯨꯅ ꯂꯩ ꯀꯩꯗꯧꯔꯦ ꯀꯣꯜꯗꯨ ꯄꯥꯏꯔꯨꯗꯅ ꯅꯪꯒꯤꯗꯨꯕꯨ ꯑꯃꯗ ꯑꯣꯏꯕꯒꯤ ꯑꯩ ꯂꯩꯕꯁꯤꯗ ꯄꯥꯏꯕ ꯏꯀꯥꯏꯔꯤꯔꯣ ꯑꯁ ꯗꯥꯍꯦꯟ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯀꯗꯥꯏꯗꯒꯤ ꯑꯃꯅꯣ
CMꯒꯤ ꯀꯣꯜꯅꯤ CMꯒꯤ CMꯒꯤ ꯑꯗꯨꯗꯤ ꯑꯣꯖꯥ ꯕꯤꯔꯦꯟꯒ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯈꯪꯂꯨꯗꯦ ꯅꯪꯗꯤ ꯕꯤꯔꯦꯟꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯣꯏꯔꯦ ꯍꯣꯏ ꯁꯥꯟꯅꯩ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ CMꯒ ꯍꯦꯅꯔꯤ ꯀꯅꯥꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯏ ꯐꯣꯟꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯨ ꯍꯦꯅꯔꯤꯗ ꯎꯠꯂꯤ ꯌꯦꯡꯉꯣ ꯍꯥꯏꯕꯒꯨꯝ ꯃꯁꯤꯒꯤ ꯀꯣꯜꯅꯤ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯇꯥꯏ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ CM ꯍꯥꯏꯈꯤꯕꯗꯣ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯍꯦꯅꯔꯤꯗꯣ ꯄꯥꯏꯔꯣ CMꯒꯤ ꯀꯣꯜꯅꯤꯅ ꯑꯔꯨꯕ ꯀꯣꯜꯅꯤ ꯅꯪꯒꯤꯗꯣ ꯀꯣꯜꯗꯨ ꯄꯥꯏꯔꯨꯔꯒ ꯃꯁꯦꯅ ꯉꯥꯡꯂꯛꯀꯗꯕ ꯋꯥꯍꯩ ꯊꯥꯔꯛꯀꯗꯕ ꯈꯣꯟꯗ ꯁꯦꯂꯦꯅꯥ ꯇꯁꯦꯡꯅ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯦꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯥꯕꯨ ꯃꯁꯦꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯏꯕꯅ ꯍꯦꯛꯇ ꯏꯟꯊꯣꯛꯄꯁꯨ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯇꯟꯅ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯄꯥꯏꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯍꯜꯂꯣ ꯆꯦ ꯍꯥꯎ ꯀꯣꯜꯗꯣ ꯁꯠ ꯄꯥꯏꯕ ꯀꯩꯗꯧꯒꯦ ꯅꯣꯏꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ ꯊꯥꯇꯣꯟ ꯍꯣꯏꯕꯨꯗꯤ ꯆꯥꯔꯦ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ ꯑꯁꯣꯝꯗ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯀꯣꯜ ꯂꯥꯛꯄꯒꯗꯣ ꯄꯥꯏꯗꯧꯗꯣ ꯐꯔꯛ ꯇꯥꯗꯅ ꯇꯧꯕꯅꯤ ꯆꯦ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧꯕꯁꯤꯃ ꯅꯪꯒꯤ ꯁꯕꯖꯦꯛ ꯑꯣꯏꯔꯦꯅꯦꯀꯣ ꯇꯣꯝꯕꯤ ꯁꯦꯂꯦꯅꯥ ꯇꯁꯦꯡꯅ ꯃꯁꯦꯒ ꯃꯥꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯧꯁꯤ ꯌꯥꯝꯅ ꯇꯜꯂꯤ ꯃꯔꯛꯇ ꯇꯉꯥꯏ ꯐꯗꯕ ꯑꯔꯨꯕ ꯋꯥꯔꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯤ ꯑꯃ ꯂꯩ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯅꯤꯡꯂꯨꯕ ꯄꯣꯛꯇꯦ ꯍꯧꯖꯤꯛꯁꯨꯅꯤ ꯁꯦꯂꯦꯅꯥ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩ ꯅꯇꯣꯝ ꯉꯥꯡꯉꯣ ꯍꯥꯏꯕꯒꯨꯝ ꯃꯣꯟ ꯃꯈꯥꯗꯨꯗ ꯐꯣꯟꯗꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯤ ꯂꯥꯎꯇꯤ ꯊꯥꯔꯤ ꯃꯁꯦꯅ ꯀꯧꯕꯗ ꯇꯥꯍꯧꯗ꯭ꯔꯗꯤ ꯑꯃꯨꯛ ꯉꯥꯡꯈꯤꯅꯤ ꯈꯟꯗꯨꯅ ꯀꯕꯣꯛꯂꯩ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯇꯥꯟꯅꯗꯨꯅ ꯀꯟꯅ ꯉꯥꯡꯂꯤ ꯗꯤꯛꯁꯟ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯃꯉꯣꯟꯗ ꯅꯠꯇꯕꯒꯨꯝ ꯃꯆꯤꯟꯗ ꯏꯁꯩ ꯉꯪꯗꯨꯅ ꯂꯩ ꯃꯇꯧꯗꯨꯗ ꯀꯕꯣꯛꯂꯩ ꯁꯥꯎꯅꯤꯡꯅ ꯆꯪꯁꯤꯟꯗꯨꯅ ꯗꯤꯛꯁꯟꯒꯤ ꯈꯨꯠꯇ ꯍꯦꯛꯇ ꯁꯤꯛꯇꯠꯂꯤ ꯑꯌꯣ ꯏꯃꯥ ꯍꯤꯡꯆꯥꯕꯤ ꯀꯩꯅꯣ ꯅꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯖꯕꯁꯤ ꯍꯥꯠꯂꯒꯦ ꯈꯜꯂꯕ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯀꯅꯥ ꯁꯤꯛꯅꯒꯦ ꯅꯥꯏꯅꯦ ꯏ ꯊꯣꯛꯑ ꯃꯥꯜꯂꯦ ꯑꯌꯥ ꯔꯦꯠ ꯉꯥꯛꯇ ꯉꯥꯏꯔꯤꯁꯤꯗꯤ ꯃꯃꯥꯅ ꯁꯤꯛꯈꯤꯕ ꯃꯄꯥꯗ ꯈꯨꯠꯅ ꯁꯨꯔꯨ ꯅꯩꯗꯨꯅ ꯇꯧꯏ ꯗꯤꯛꯁꯟꯒꯤ ꯍꯦꯟꯖꯤꯟꯕ ꯃꯇꯧꯗꯨꯗ ꯀꯕꯣꯛꯂꯩꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯊꯦꯡꯈꯤꯕꯅ ꯈꯖꯤꯛꯈꯛ ꯔꯦꯠ ꯉꯥꯛ ꯉꯥꯏꯔꯦ ꯀꯥꯏꯅ ꯅꯄꯥꯅ ꯍꯥꯏꯕ ꯍꯦꯂꯣꯏ ꯅꯨꯄꯤꯗꯣ ꯑꯣꯛꯅꯔꯨꯕꯗꯒꯤ ꯏꯆꯥꯗꯤ ꯗ꯭ꯔꯃꯥꯁꯨ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯗ꯭ꯔꯃꯥ ꯀꯥꯏꯅ ꯅꯥꯏ ꯑꯩꯁꯦ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯅꯪꯉꯣꯟꯗꯁꯨ ꯁꯤꯑꯗꯤ ꯈꯪꯗꯧꯅꯤ ꯍꯩ ꯀꯩꯅꯣ ꯃꯔꯨꯝ ꯑꯃꯨꯛ ꯁꯣꯟꯗꯅ ꯇꯧꯔꯤꯗꯣ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯅꯪꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯈꯜꯂꯤ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤꯀꯣ ꯑꯣꯏꯔꯣꯏꯗꯕꯗ ꯋꯥꯈꯜ ꯌꯥꯝ ꯁꯥꯒꯠꯀꯅꯨ ꯑꯁ ꯂꯣꯏꯔꯦ ꯚꯥꯞꯀꯗꯤ ꯑꯔꯣꯏꯕꯤꯅꯤ ꯆꯠꯂꯣ ꯏꯕꯦꯝꯃꯗꯣ ꯑꯝꯇ ꯂꯧꯕꯤꯔꯨꯁꯣ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯕꯅꯤ ꯃꯤꯕꯨꯡꯉꯣ ꯅꯪꯕꯣ ꯏꯃꯥ ꯑꯩ ꯇꯜꯂꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯅꯨꯄꯤꯗꯣ ꯕꯕꯥꯔ ꯀꯅꯥꯅꯣꯝ ꯀꯣꯛ ꯆꯠꯍꯜꯂꯣꯕ ꯃꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯣ ꯅꯪ ꯂꯩꯅ ꯀꯔꯝꯍꯥꯏꯅ ꯅꯄꯥꯁꯤꯃꯨꯛ ꯊꯥꯗꯧꯔꯤꯕꯅꯣ ꯕꯨꯡꯉꯣ ꯈꯤꯇꯗ ꯍꯥꯏꯕꯗ ꯚꯥꯞ ꯇꯥꯅ ꯁꯤ ꯀꯩꯗꯧꯒꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯅꯕ ꯁꯤꯜꯂꯅꯨ ꯆꯠꯂꯣ ꯅꯄꯥꯅ ꯍꯧꯖꯤꯛꯐꯥꯎ ꯆꯠꯇꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯉꯥꯡꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯗꯤꯛꯁꯟ ꯀꯩꯁꯨ ꯍꯥꯏꯔꯨꯗꯦ ꯊꯧꯁꯥꯗꯕꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩꯊꯣꯛꯏ ꯀꯕꯣꯛꯂꯩ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯍꯟꯗꯃꯨꯛꯇꯤ ꯗꯤꯛꯁꯟꯕꯨ ꯈꯪꯂꯥꯎ ꯂꯥꯎꯁꯤꯜꯂꯤ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯕꯨꯡꯉꯣ ꯅꯪꯕꯣ ꯑꯁꯣꯏꯍꯦ ꯆꯠꯀꯦ ꯀꯔꯤꯕꯨ ꯂꯩꯗꯅ ꯀꯧꯅꯤꯡꯂꯤꯕ ꯆꯥꯛꯅꯣ ꯈꯪꯗꯦ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯗꯨꯒꯤ ꯁꯛꯇꯥꯃꯛꯅꯤ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯑꯔꯦꯝꯕꯗ ꯆꯦꯡ ꯇꯤꯡꯅꯕ ꯊꯕꯛ ꯍꯩ ꯑꯗꯨꯋꯥꯏꯗꯨꯗꯅꯦ ꯉꯥꯡꯗꯅ ꯑꯃꯨꯛ ꯂꯩꯔꯅꯨ ꯀꯣ ꯅꯄꯥꯅ ꯇꯥꯈ꯭ꯔꯒ ꯅꯪꯗꯅꯤ ꯈꯣꯟꯊꯤ ꯆꯥꯗꯧꯕ ꯍꯦꯝꯕ ꯈꯣꯏ ꯊꯤꯟꯗꯣꯛꯂꯨꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯏꯚꯤꯅꯤꯡ ꯋꯥꯛ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯄꯥꯛꯇ ꯊꯣꯛꯂꯛꯏ ꯁꯦꯂꯦꯅꯥꯁꯨ ꯃꯊꯟ ꯂꯩꯍꯧꯗꯧꯕ ꯇꯜꯂꯗꯨꯅ ꯃꯥꯁꯨ ꯌꯥꯎꯅ ꯊꯣꯛꯂꯛꯏ ꯑꯍꯦꯟꯕ ꯍꯣꯏꯗꯤ ꯍꯦꯝꯕ ꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯐꯥꯎꯗ ꯊꯤꯟꯕꯤꯔꯨꯒꯦ ꯁꯦꯂꯦꯅꯥꯁꯨ ꯌꯥꯎꯅ ꯆꯠꯁꯤ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯗꯨꯅ ꯄꯥꯛꯇꯨꯗ ꯂꯩꯍꯧꯔꯤ ꯂꯥꯛꯂꯤꯕ ꯂꯩꯅꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯑꯌꯥꯝꯕꯅꯗꯤ ꯁ꯭ꯇꯨꯗꯦꯟ ꯉꯥꯛꯇꯅꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯍꯜꯂꯛꯄꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯂꯥꯛꯅꯕ ꯈꯔ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯂꯥꯛꯄꯁꯨ ꯌꯥꯎꯅꯔꯤ ꯃꯐꯝꯗꯨꯗ ꯇꯥꯕ ꯃꯤ ꯃꯈꯩꯁꯤ ꯑꯌꯥꯝꯕꯅꯁꯨ ꯁ꯭ꯇꯨꯗꯦꯟ ꯉꯥꯛꯇ ꯑꯣꯏ ꯃꯤ ꯌꯥꯝꯅ ꯐꯩ ꯃꯅꯤꯄꯨꯔꯒꯤ ꯃꯆꯥꯁꯨ ꯌꯥꯝꯅꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯇꯥꯏ ꯃꯗꯨꯃꯛꯅ ꯁꯦꯂꯦꯅꯥꯅ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕꯗ ꯑꯍꯦꯟꯕꯅꯁꯨ ꯌꯥꯔꯤꯕꯅꯤ ꯄꯥꯛꯇꯨꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞ ꯇꯧꯕ ꯖꯒꯥꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯂꯥꯏꯠ ꯊꯥꯟꯕ ꯃꯐꯝꯗꯨꯗ ꯁꯦꯂꯦꯅꯥ ꯆꯠꯇꯨꯅ ꯊꯥꯔꯤꯕ ꯌꯣꯠꯀꯤ ꯐꯝꯐꯝꯗꯨꯗ ꯐꯝꯃꯤ ꯅꯥꯀꯟꯗꯨꯗ ꯅꯥꯁꯤꯈꯣꯡꯒꯤ ꯄꯥꯝꯕꯤ ꯑꯃꯁꯨ ꯆꯥꯎꯅ ꯍꯧꯔꯤ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯑꯌꯥꯝꯕꯅ ꯄꯤꯌꯔ ꯉꯥꯛꯇ ꯑꯣꯏ ꯃꯤꯠꯅ ꯍꯦꯛ ꯎꯕꯗ ꯁ꯭ꯇꯨꯗꯦꯟꯅꯦ ꯈꯪꯂꯁꯨ ꯀꯄꯜ ꯉꯥꯛꯇꯅꯗꯤ ꯑꯣꯏ ꯅꯥꯁꯤꯈꯣꯡꯗꯨꯒꯤ ꯃꯥꯡ ꯑꯣꯏꯔꯞꯅ ꯍꯧꯕ ꯀꯦꯃꯦꯂꯤꯌꯥꯁ ꯐ꯭ꯂꯥꯋꯔ ꯅꯥꯀꯟꯗꯅ ꯀꯦꯂꯦꯟꯇꯨꯂꯥꯒꯤ ꯂꯩ
Thaliba street light tugi mangalni ing launa satliba leiduga hek yengbada lapna uba oirasu kayadi phajagre. Selena sangsinduna leisingdu photo kapki tawbada khonjel amana mabu kaubagum satliba lei marumda lona yengloi. Dixon gi khonjelni manakta nupi amasu phamli. Nupi duda munna yengduna lei. Mit yengdu isam samra natraga wahangi mit yengla nupi du kanano haina hangning libra. Harauna wari sanaba matawdu ubada nokphet tawi. Selena mana phamkiba maphamduda amuk laktuna phammi. Dixon koina leididuga lapnaba oide. Mayaida leisingna pal oina khakibana unadaba khaktani. Leiduna satlamdraba Dixonna Selenabu uramgani. Ngangnariba waridu mayek singna maktadrabasu khara makhaidi khangba ngammi. Nangdi nongtasu pau phaurakidre. Naiga wari sadana leibase nangi oinadi yam nungaisaba haidu oira mali. Nongta phonga tawraga nensi nang kamdauri nungairibra haina phauba hangbirakti. Ainadi nangona ligi khana thamkiba wari kaya suni. Nangdi aigi wariga lihaningdabra. Aroibagi nangdi aigi wari lihaningdabra haibu wahaiduna mamangda Dixon na mangonda haikibado ningsinglai. Selena magi punsiki oibu wari liyo khangningi haikibado. Dixon madi taningdrabra khangningsdrabra liba loisankhiddraba waridugi makha kol tawraktuna waridugi makha liyo taningi hairaktabadi. Taningdabagini haisira natraga nathaiduna satke khallabra. Selena madi makha tana mahaki punsi wari Dixon da liba loisange khanbra. Karamna liruni karamna khanni. Dixonna masileng laktrabada. Karamna ayi wari taba loisin ko liki wari da loiji kamdongna hairuni. Sangsar sida miyoi pumnamak mit panglabaso mit yengdi amatta manade loina tongali. Mayamgi mitta angauba mirol thungdaba misak amagum urabaso makoi aigidi imani ipani amadi thawaini. Karigumba wakalgi irol nungda luptuna talaiba makoiso kana amagi mit yengdadi angauba natti. Mana thawai takiba sangsar du itin kibaduna ngasi nang aina hingliba sangsar sidagi saruk lising thokna hena phajaba sangsar ni khanjaduna minamba yaudaba tasengba amakpa yaudaba maong mataw kaya na leitengba maram leita minok tamba ngamba sangsar duda angauba masu magi oiba sangsar duda tauribani. Kanagidamak majai koigidamak amadi manjunaraba phizo leitenglabso senglaba minamba yaudaba thamoigi mapuoiba kayana hingduna leiriba ngasigi sangsar. Punsigi oiba wari makhal kaya ningsingloige khanna hotnarabaso kokta susinkhiba thogdok ngakta oibana kawba ngamlaroidaba thogdok kaya singdugi marakta thokhiba thogdok punsisimagi oina kawba ngamlaroidraba ahing amagi thogdokni. Karigi ningsingluriba mikuptuda mahakpo kanana themjinbini khanduna waridubu ningsingluriba. Otlidako ningsingba haiba nahakna otpase. Naning thungji haibagum ningsingo haibagum otpadi sumdedako phattedako ningsingba kauba nahakse. Pas Numidang pung 10 gi matamni ningthamtha matam suoibana pung 10 haibasi athengbada dum singling. Lambida leikaida mi kana satnadrabana isiksi. Phaklangda thekliba gari katadugi makhol khaktani tariba. Paba loikraba lairikto mafam sana loisinduna tumba sangnaba hawgalakpada mapanda mi lakpagi mamidu ubada yengi. Masiba hawdoksira khalli amuksu talli. Zairakadra khanbana. Mamiduna asum naksilakpaduna Selena mamiduda munna yengi. Sabando magi kakagi amuk sumali khanna yengli kanduda mapangi thongdu kokok thilai. Namso, Tima, tumnarabro thong simthang warim tasasi. Mani lakliba misaktu manglemi. Mamang dadi asigumba matamda amukta phau lakdraga ngasi ahing se lakpadi kari aruba wa leiraba sanu khalli. Yaima, atheng masida kari leirage kari tanasi haibano. Manglem
wa la ngangdana sangsinduna bimolgi khorida tap launa paiduna phaklangduda namsinduna bimolbu mathakta thangatli khanghaudana tawrakpa oibana thawrang tawhaudraba bimol manglemgi makhutto satoknaba kanna hotnai thoinuna thoklakliba matawdu ubada pakhatna laurai Moi pabong manglem kaino tawribadubo si thado nangi kari naning thungdaba leibagino nayambada dumna tawriba manglem thado haibani Thoino manglemgi makhutpu satoknaba kanna hotnai upai lairaktrabada leikai tanaba kanna lauba haurakli adumna tawrakpaduda manglem thoinuda amu onsinduna thoinogi makhaurida kanna hekta metli sainado adu kankhibada bimol masado sor thingmadongna tawi manglembu inthoknabasu kanna hotnai khatna launabagi makholduna Selena khoisu pakhatna thoklai tawnaramliba matawdu ubada Selena prap changsinduna manglembu khamdoi kaka kaigino mamadu phuganu thadu haibani kaka lekai kana lege mi hatle mama bu hat ki tawre lekai kanbiyo hey kaile larido nang musu hatu haibro nang lusilroji Manglem Selena manak sangsinduna minungsi leidana sapu kanna kupakna thasli Selena ngakpa ngamhaudraduna lemaidu uptuna tai masinda sumna lauri khonjel thokna kapna Ima khonjel thokna hikna kap thorakle Selena Thaudok singdu mikuptu maktada mitmangda thoklaklaboi akibuna siyomle Selena masapumba tasinja thembinaba kana leitrabagum mathanta hikna kapmi Karigi kapni karigi pukning sontari nangidi ay leiri ay wai nang nagkapa uraga ay yamna wai nangi mitludagi pirang marik ama pawba sintahan ba ay pamni nangi mitkipi ay yengpa ngamti karigi mapamsida nadom tarak laramliban nangi awaba ay yengpa ngamti kapkano nangi damak ay leiri nang bumiyoy kanana so jenduna puba ngamnoy nang budi Aina dumak senagani wagano kigano ay leiri nangidamak ay leiri Jinbal thokna wahayna haidrabaso matawduna utlibra hikna kapniba Selenabu jetna yam china koli mathanungda lotsinjabago